अहानबदा मरुओइबा पाउसिंग Civil Services Examination थानिंगबसिंगी कोचिंग प्लान थमनबगी मतंगदा CMY खेमचानना चेयर लौदुना रिव्यू मीटिंग पांगथोखरे नागालैंड की चुमाव के दिमादसु कुकी अमसुंग नागा की मरक्ता क्लैश थोक्तुना मियोय कुंतरुक असोक अपन नंख्रे युम अमदी गाड़ी कया मई थाखरे पुलवामा टेरर अटैक थवाई कटख्रबा मार्टियर सिंह कैदौनुंगदा काउबा लेते हाइना चीफ मिनिस्टर वाई खेमचानना फोंदोखरे कुकी सिंगना लमलौसिनबगी थवोंग मखाताना चथरकलबदी खुद थागनी हाइना यूनाइटेड नागा काउंसिलना अकनबा वाफम सिंह थमलकले अमदी मेघालय की कॉलमान पोखाइबदा सीख्रे हाइना सोरात सोनख्रबा मियोय अमा असमदा लेबा मयुमदा हिंगना हलख्रे ISCOM Manipuri News medyang tabiri bapumnamakpur sana Sherminna taramok sabagaloinana pungjase fawbagi maruiba pausing sandokna pijari Manipur gi Chief Minister Yumnam Khemchan Singhna ngarang mahaki Secretariat Office ta chair lauduna Manipur gi oina Civil Service Examination thaningbusinggi damak coaching plan taunaba Alternative Learning Systems IAS coaching amasong Department of University and Higher Education Government of Manipur gi representative singa unaduna review meeting ama pangthokre ngarang famkhiba review meeting ado Union Government na Manipur gi Imphal da Union Public Service Commission UPSC gi Main Examination Center chahi asidagi hauduna center pirakpagi ayaba pirakhraba matungdani official source asina hai state asigi Civil Services Examination sing thaningbas singna awaba sing yaudana state asida thaba yaragani Amaromda CM Khemchanna X ta thagatpa post amada Alternative Learning Systems IAS coaching gi team amasong Higher Education Department gi officials sing mahakka unaduna center na state asida thambiriba anoba khongthang asigidamak punna thagatpa phongdokre mahakna hai matam pumbada state government asina nahasingda empower tawduna masak naiba quality education pinaba hotnagani official source amagi matung inna hojik Manipur State asida Union Public Service Commission UPSC Manipur Public Service Commission MPSC examination sing thanabagi damak candidate chamri rom prepare tawduna leiri atopa central competitive examination singi oinaso full scholarship fangani masigi mathakta Manipur government ka loinana joint sponsorship program gi support singso fangani hairi scheme asigi mathakta scholarship amasong support fangadawriba mahairoi sing ado Manipur da permanent residence oigadabani aduga makhoi sing asi yamdrabada chahi kunsuba miyoi oigadabani ahobu oina aspirant chanida joint sponsorship support fangani masigi mathakta ALS IAS Delhi na candidate chanida chada humfudara manga fee waiver scheme gi khudong chabasu pigani hairi anoba thaurang asigi makhada Mamang chahida lupa crore mari rom oigadaba scholarship support sing piki hairiba program ase quality laiba civil service coaching sing pinabani masina matik charaba nahasingda UPSC examination thanabagi preparation tawhanduna structure guidance ka loinana thauna hapani haina official source asina phongdorakli Yumlo Nariba Nagaland ki Chumauke Dima District ki Medji Famous Subdivision ki Manungchanba Mova Khulda Lamge Wahodagi Ngarakuki Amasong Naga Anigi Marakta Unkhatnarakpadagi Yamna Chauna Clash Toktuna Myoy Kuntaruk Asok Apan Nankibaga Loinana Yum Amadi Gari Kaya Amang Ata Thokre Hairi Official source amagi matung inna Thaudok adu
Chakroma Public Organization CPO gi member khara Mowa Khul gi private land amada lam khopchille haibagi matangda yengsinba lakhi hairiba mafam asi chahi kharagi mamangdagi chayetnaba laibata natana asengba lamgi mapusing yum sabada athingba thamba lawu singuba yahandaba aduga ain kaina miyoi kharanadi yum kaising sajilakpana chingba thabak paikhatuna lakhi Hiramasigi matangda village headman amasong chairman singa wari sananaba CPO gi representative Mowa Kuki Khul aduda lakhibani adubu CPO member adu lambida Kuki Khunja Marifudara rom na thattuna thambadagi khatna chainabagi thaudok adu thokibani khatna chainabagi thaudok aduna nakal anigi marakta nung thomnaba utup watup paiduna funabana chingbasing thorakpadagi Mejifema gi extra assistant commissioner of police constable ama yauna miyoi kuntaruk asok apan nangki hairi khatna chainabagi thautok thokhraba matungda naha chamaromna Mowa khulda changlaktuna yummai thaba amadi khul aduda leiramba gari sing thugai yaikhai thabak sing chathaba haurakibani hairi CPO gi matung innadi Mowa khulda thokiba irang ado Mowa khulgi headman amasong chairman na khulgi naha singda insinduna khatnaba hauhankibani hairi aduga Mowa khulgi gaunbura saibo changshang danadi mahaki khul asida outsider sing changlaktuna attack tawgadore haibagi pau fangbadagi mari leinaba administrative authorities singda pau pikhi adubu masing yamlaba miyoi sing aduna mafam aduda lakhiba police personnel sing karisu tawbangam khide amadi miyoi sing aduna khul yum sing mai thaba horaktuna khul aduda leiramba gari sing thugai ki hairi Hauzik Mowa khulda ahenba security amasong police personnel thajinduna ngak senbagi thabak kankhatle haina official source amana phongdorakli hiramasiga mari leinana Nagaland gi deputy chief minister Y Patron Mowa na khulda thokhiba irang ado nungaitaba phongdokpaga loinana patri singna ain kaiba mawongda leiriba dispute sing settle tawduna mafam aduda santi puraknaba honaminasi haina appeal tawkhi Chief Minister Yumnam Khemchand Singna ngasi ingkomja lishing ani taramapan gi February taramarida Jammu and Kashmir gi Pulwama district ki Letpora da leiba Srinagar Jammu National Highway da suicide bomber amana CRPF convoy da chongsinduna bomb pokhai hanbagi thaudokta personal nifu hatkiba amadi terror attack aduda sacrifice tawkiba CRPF personnel sing thawong kaidonungda kaubangamloi haina phongdokhre thaudok aduda thawaina ponthapi khraba 40 Central Reserve Police Force CRPF Jawan Singda ikai khumnaba utladuna CM Khemchand nahai thaudok aduda CRPF personnel singna leibakidamak kathokhiba thauna sing ado nation asina ikai khumnari Chief Minister Yumnam Khemchand Singna ex ta thagatpa post amada ngasigi asigumba numit asida aikhoina Pulwama terror attack ta thauna fana thawai thakiba Marshal Singh gi mafamda kok nonduna ikai khumnaba uchari Marshal Singh adugi mathauna chingnaba leitana kathokpa nation asibu nungshiba utkiba sing adu thamoida yuduna leiri Manipur gi miyam nasu Marshal Singh adugi imung manung singi awaba singda saruk yaduna aikhoi punna nation asigi unity integrity amasong sovereignty ngakminnanaba resolve tawri haina phongdorakli Ukhrul district ki litanda thokiba thaudok singa mari leinana karigumba kuki singna makhatana naga ge lamsing losinnabagi thawong chatharaklabadi akanba mawongda khut thagani haina United Naga Council UNC na akanba wafam sing thamlakli hojik nakal ani gi marakta leiriba ungkhatnaba asida UNC gi maikaidagi tha asigi tarit ki numidangda sakar fungdagi Sterling Shimre kauba nupa ama Kuki Naharul Singna fubadagi litanda Naga amasung Kuki Kanglup animaki yum amadi lanthum kaya manghankhiba aduga tha asigi mapangi ayuk anganbada ke lungviram khulda leiba ajan abon maigi yum mai tharambagi wafam ani pukhalakli luingai ni 2026 pangthoklamdai asida hingsa thoklaktuna ukhrul gi litanda tangdu leita daba fibam lakhanba
Naga amasung Kuki Kanglup animaki yum amadi lanthum mang takhanba amasung ngasi fauba waroisin laktana leiriba asi laibak thibani haina UNC gi Information and Publicity gi cherol amana fongdorakli UNC na litan amasung ke lungwiramda oiriba fibam asigi waroisin puraktuna makhatana sandorакtanaba amasung hena sathiba fibam amada lakhaloidabani hairi marak asida Kuki militant singna full uniform da afaba khutlai paiduna Indian Security Forces singi mamangda nongmai maru kaya kapthoktuna akiba pokhalaba amasung terror gi thabak sing chathari Security Force singna Kuki khutlai paiba singda litangi naga singi yumsing amasung lanthum manghan takhanbada mateng pangsilli hainasu maral siri Matam kuinadagi layraklaba lamgi yetnaba asi kokhannaba athuba matamda waroisin purakadabani adubu matam kuina chatnagadaba shantigi thaurangsing lokhatpada nagasingi core interest surrender tauroi hairi thaudok khudingmak lamgi mapu oibagi matangda thokhalakibani haina UNC gi cherol asina fongdorakli Yamna tangna thokpa angakpa thaudok amada tha asigi mangada Meghalaya gi East Chentia Hills Thangsku coal mine pokhaibada coal mine workers singa loinana sikri haina lona roba Assam gi Sri Bhumi district ki Ratabari khungangdagi Shyam Babu Singh mayumda hingna halakri hairi Shyam Babu Singh gi aroiba mathau mangam numit humni gi mamangda imung manungi miyoi singna pangthokraba matong mahak hingna mayumda halakhibani hairi Shyam Babu na hingna mayumda halakhiba asina maram oiraga authority singna Shyam Babu gi asiba masani haina imung manungda sinnakhiba asiba hakchang ado kanagi asiba hakchang no haiba khangba ngamdri hairi Shyam Babu ga loinana coal mine worker kuntra National Green Tribunal na coal lothokpa thingthraba Meghalaya gi East Chentia Hills Thangsku Red Hall asida ain kaina koila lothokpagi thabak sing chathaba matamda tha asigi mangada khanghodana coal mine adu pokhairakhibagi thodokda Shyam Babu Singha yauna coal worker kaya siri haina loduna lakhibani Shyam Babu gi imung manungna fongdorakpagi matung inna Shyam Babu tha amarogi mamangda Meghalaya da thabak thiba chatkibani tungda mahak thangskot ki chutunga da leiba coal mine amada thabak tawri haiba khangmangamki adubu tha asigi mangada hairiba coal mine asi pokhairaktuna worker kaya asi ana thoki madudagi Shyam Babu asi mayumda halakhidabani hairi tungda local amasung authority gi source singdagi Shyam Babu coal mine blaster sire hairakhi amadi Shyam Babu gi asiba hakchang ni haina miyoi amagi asiba hakchang sinnaraktuna aroiba mathau mangam sing pangthokibani hairi yamna ngaklibadi dramatic twist amaga loinana Shyam Babu mahaki imung manung amasung leikagi miyoi singna Shyam Babu gi asiba masani haina potloi khraba matong dharmagi oiba thauram sing pangthoklingai Shyam Babu hingna mayumda changlakhiba thodok ado leikai miyam amasung imung manunggi miyoi singna angakpaga loinana thajadabasu poknaki hairi Manipur State Center na thamlakhiba President's Rule chahi farakadoraba numitara ni dangairaba kanda Center na yumnam Khemchan Singhbu BJP Manipur Legislature Party gi luchingbu oina khallaba matung tha asigi marida Manipur gi anauba Chief Minister oina wasak lawkhraba matung amadi Deputy Chief Minister oina Nemcha Kipgen amasung Losi Dikho hapkhiba amadi Govindas Konthaujam amasung Ibom Chabuna Cabinet Minister oina wasak lawkhrabasu hojik faubagi oinade yumnam Khemchan Singhna luchingba government asigi makhataba Cabinet Minister expand tawba ngamdana leiri thabag asigi Constitution gi Article 164 gi matung inna State amagi Chief Minister na makhataba Minister Singh hapagi thabak asi mahaki advice ta state adudagi governor na Minister Singh gi wasak lawgadabani hojik faubagi oinade Chief Minister yauna Minister manga punna wasak lawkhre makhata na watliba Minister taret asi kana bu hapkadagi haiba asi Chief Minister gi mamangda leitabadawna tawbagi mawong amma uriba sinadi
Center da leiriba BJP gi luchingbusingi yaka ngaiba oigani akhang ahisingna panari ingkum jalising ani supna ahumgi Mariful Darama Thoi Suba Constitutional Amendment Act ki matung inna Lebak asida leiriba state sing asigi Legislative Assembly leigadaba Minister masing asi apunba seat adudagi chada tara manga dagi henba yade haiba piri chada tara manga asidagi henba yade haina paba matamda state asigi seat humfu leibana chada tara manga hairagadi Minister mapan oigadabani adubu Article 164 1A gi matung inna Manipur gumba Assembly gi seat yamna leitaba apipa state singi Chief Minister Tharaga Taranithoi oigadabani Manipur da masimak oidunasu lakli Campaign for Just and Fair Delimitation JFD na paringnay na chatharakpa campaign gi saruk ama oina ngarang Imphal East ki manungchan na leiba Eastern Educational Club Khurai Ahongai gi sanglenda JFD ga khutsamnaraga Khurai Ahongai thangjam leikai nupi kanglup amadi Khurai Ahongai maira paibi na punna sinduna miyam gi oiba Census and delimitation gi matangda khanaki Mifam asida Jitendra Ningomba Convener JFD Adhikari Mayum Ridimala President Khurai Ahongai Thangjam Lekai Nupi Kanglop Laishram Memcha ex-councillor Ward number 23 na Daista Famki Khananay naba Mifam asida Sunil Karam Secretary Finance JFD Kangjam Maharabi Secretary IPR JFD na Wangangloy Oina Saruyaki JFD gi Convener Jitendra Ningomba na Fongdokhibada Ministry of Home Affairs Government of India gi mityeng makhada tangkak ani thokna 1st April dagi September 2026 fawba yongkok thiba amasong March ki tang amadagi ingkom jalishing ani kuntareta mikok thigani haiduna thaurang toriba asi hojik oiriba law and order fatriba war-like situation district amaga gi marakta changnaba yadri National Highways sing chatpa yadri IDP sing masa-masagi yumda changba yadriba tanja amadi matam kayadagi lamdam asida lo kaina changlakhiba mitop sing hana khangdoktuna yumkok mikok thiba haiba asi just and fair oiroi kanglon chumna thiba ngamloi JFD na census thinde hana NRC tawraba matungda census pangthoksi haibani mahakna makhata na haikibada Haujikti lengak leirabanina lengak na mityeng changba mathau tare mikok thiba haiba asi mafam aduda leiramba mising haibadi mitop oigera yelhomi oigera loina mikok thibada yaukhini masina mitopni masina yelhomini masina manipuri ni haiba khangbangam loi maram aduna chahi tara khudingi lakpa mikok thiba haiba asi taraina lofam thokte masina chahi tara planning loina taukidoini Mifam aduda wangang loy singna fongdokna khibada kanglon chumna mikok thinaba lamdam asida leiriba miyam political party opposition ruling gi khetnaba thamdana hona minasi haina appeal tauki apunba Manipur ama sagatnaba honabada furup kanglup thidana hona minasi punna hingminnaba punna chawkhatminnaba furup ki khenaba thamdana tunglambi ama yatminnaba changi haiduna fongdokna khi Thoubal District Police na akhanaba team amana drug addict singi mathakta chothaba haukiba drive amagi manung chonna ngarang drug user mari faraba matungda drug rehabilitation center da khutsinakre hairi Thoubal Police chagi thadorakpa cherol amagi matung inna ngarang nungthil pung 3:12 rom taba matamda Thoubal Social Welfare Department gi official singa consultation tawduna drug ta laichuba miyoi ani Konsam Malem Nganba Singh Chahi Kuntaruk Apokpa K. Bimolchan Khagempalli Huidrom Laikai Amasong Longjam Tyson Singh Chahi Kunmari Apokpa L. Ashakiran Kashamthong Longjam Leirat Hairiba Miyoi Ani Asi Faraba Matong IRCA Rehabilitation Center da Kutsinakre Hairi Ani Suba Operation da MD Arab Khan Chahi Kunnipan Apokpa Laikhidraba MD Mani Khan Bishnupur Ward number 2 Amasong Khurshid Alam Chahi Kunmanga Apokpa Laikhidraba MD Razaudin Kairau Makha Laikai Hairiba Miyoi Ani Asiso Project Coordinator Anoba Mangal Rehabilitation Center Kumal Lampakta Kutsinakre Hairi
Manipur Police amasung Central Security Forces singna street asida law and order ningthina leinaba amadi Pamdaba thaudok thoktanaba lokhatliba khongthang amagi saruk ama oina ngarang chathakiba counter insurgency operations singda tongan ba lal haulup singi cadre ahum faba ngamkhibaga loinana khutsu khutlai kaya fagat pangamkhre police ke pau amagi matung inna ngarang lal haulup People's Revolutionary Party of Kanglaipak Prepa ki cadre ni haiba khaidem Tony Singh alias Ibungo chahini funithoi Moirang Khuno Meghalaya hairiba miyoi asi mayumdagi faba ngamkhre hairi amaromda security force ki team amana aina thingthraba lalholup Kanglaipak Communist Party apunbagi cadre ani Thaudem Jackson Singh chahi kunmathoi thangmaiban hijam laikai amasong angom Vidyananda Singh chahi kun khurai thangjam laikai Singh asi makhoi gi mayumdagi faba ngamkhre hairi Atopa security forces singna Tengnopal district ki Machi police station na konba Khulsaibung Chingsang paringda chathakeba Sera operation da single barrel gun ama magazine ngauba pistols ani IED nipan tongan ba nongmai singi live round nifumathoi amasong bofeng radio ani fagat pangam ki hairi Matam kharagi mamangda Imphal East District ki Porompat Police Station na konba Jenims tagi masak khangdaba miyoi singna huranduna pukhiba ecovan registration number MN06LB 3319 asi Manipur Police na Tengnopal Police Station gi manungchanba Sinam Khuldagi fangbangam khibaga loinana ecovan asi Porompat Police Station da sinarakri hairi Security Forces amasung Executive Magistrate yauna ngarang Senapati Police Station gi manungchanba Kangpokpe District ka tainaba ngatang Chingsang paringda ain kaina tharamba popi pambi sing yanthatuna manghanta khankibaga loinana mafam aduda saramba loktang sang nipan mai thaduna thugai khri hairi Security Forces na makhatana mafam aduda thiba humbagi thabak sing chathabada popi pambi sing thabada sijinnaba fertilizer bag mari, thum bag taramanga, pipe bundle mari amasung spray pump mari fagatpangam khibaga loinana mafam aduda lairamba irang part 2 TY chongi Thilachor khuldagi Gub Bahadur Rai chahi yangkai mapan kauba Nepali ama fabangam ki hairi Chahi humfudaragi mathakta laiba ahal singi PMJAY Pradhan Mantri Jan Arogya Yojana cards kaya khangabok part 1 awang laikai yai fatengbang mangal anoba yening na nungshinasi VLFs khangabok part 2 athoiba ahin BN anoba khongthang VLFs khangabok amasung Dr. Roman Kumar Charitable Trust amadi Khangabok Multipurpose Community Hall ki committee amadi advisory Singapunna Kutsamnaraga Thobal District Khangabok Part 2 da leiba Multipurpose Community Hall da lemna health cards kaya sakre lemna health cards sabagi thoram aduda mamangda PMJAY card sakraba singi update tawbagi khudongchaba su pikhi amadi miyoi chama henna card sakhi hairi health card sabagi thoram aduda maru oiba thodang loriba KM Blooming Higher Secondary School Khangabok ki Dr. Roman Kumar Mangang Principal Social Welfare su oiriba NA chahi humfudara helaba ahal singda PMJAY card asina government na piriba khudongchaba sing asigi matangda awareness kaya piduna ahal singda pukning thawgatkhi card saba loiraba matungda miyamda card sing yenthoki government na piriba khudongchaba sing asigi matangda Hana matam chana awareness dragasu lairiba VLFs ki iche ichol singna awareness pibiduna chahi humfudaragi mathakta lairiba ahal singbu yumda paupiduna awang bathakta hotna bibabu thagatpa phongdokhi makha tarakpada Dr. Roman Kumar Mangang social worker na sponsor tawduna pangthokhiba lemna health card sabagi thoram asibu Khangabok part 1 2 gi VLFs iche ichol sing amadi lamdam asigi miyamna mahakpo thagatpa phongdokhi
Loisilakpada maruiba pau amuka hanna. Civil Services Examination Thaning Musingi Coaching Plan Thamnabagi Matangda CMY Khemchana Chair Loduna Review Meeting Pangthokre. Nagaland ge Chumau Kedi Madasu Kuki Amasung Nagagi Marakta Clash Thokuna Miyoi Kuntaruk Asok Apanang Kre Yum Amadi Gari Kaya Maitha Kre. Pulwama terror attack ta Thawai Katraba martyrs sing Kaidawnungda Kauba Leiki Haina Chief Minister Y Khemchan na Fongdokre. Kuki sing na Lomlausin na bagi Thawong Makata na Chotaraklabadi Kuthagani Haina United Naga Council na Akanba Wafam Sing Thamlakli. Amasung Meghalaya gi coal mine pokhaibada sikre haina Soraj sonkraba miyoi ama Assam da leiba mayumda hingna halakre. Pungja sifawbagi oinadi ISCOM na sandokchaba Manipuri News matang asida lojere makataba pawgidamang ISCOM mamit yengtadona leibiyo.